Facebook ꯇ ꯌꯦꯡꯕꯗ ꯑꯩꯈꯣꯏ ꯚꯥꯏꯔꯦꯜ ꯆꯠꯄ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯅ ꯈꯟꯕꯗ ꯃꯃꯥꯡꯒꯤ ꯑꯩꯈꯣꯏꯒꯤ 2019-20 ꯑꯩꯈꯣꯏꯒꯤ ꯂꯥꯟꯁꯤꯒꯤ ꯌꯥꯝꯅ ꯃꯔꯤ ꯂꯩꯅꯗꯕ ꯄꯣꯠꯇꯣ ꯃꯃꯥꯡꯒꯤꯗꯤ ꯃꯥꯜꯂꯦꯕ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕꯗ ꯌꯦꯡꯕꯁꯦ ꯑꯗꯨ ꯇꯁꯦꯡꯅ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛꯇꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯌꯥꯝꯅ ꯑꯟꯐꯣꯔꯆꯨꯅꯦꯠꯂꯤ ꯑꯩꯈꯣꯏꯒꯤ ꯚꯤꯂꯦꯖ ꯚꯣꯂunteer ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯁꯨꯁꯤꯗ ꯉꯔꯥꯡꯒꯤ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯃꯁꯤ ꯌꯥꯝꯅ ꯁ꯭ꯇꯔꯣꯡꯂꯤ ꯀꯟꯗꯦꯝ ꯇꯧꯏ ꯃꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯃꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯍꯧꯖꯤꯛ ꯇꯁꯦꯡꯅ ꯉꯔꯥꯡꯒꯤ ꯇꯧꯔꯤꯕ ꯃꯐꯝ ꯑꯁꯤ ꯇꯥꯃꯣ ꯀꯩꯅꯣꯗ ꯁꯨꯒꯨꯅꯨꯗ ꯇꯧꯔꯨꯕ ꯅꯠꯇꯦꯕ ꯇꯁꯦꯡꯅꯔꯒꯗꯤ ꯃꯦꯝ ꯁꯤꯒꯤꯁꯦ ꯀꯛꯆꯤꯡꯗ ꯇꯧꯔꯨꯕ ꯅꯠꯇꯦꯕꯀꯣ ꯍꯥꯏꯗꯤ ꯁ꯭ꯄꯣꯔꯠꯇ ꯆꯠꯂꯒ ꯑꯗꯨꯝ ꯇꯧꯕ ꯌꯥꯕ ꯀꯩꯅꯣ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯌꯥꯕ ꯄꯣꯠꯅꯦꯕ ꯁꯤꯒꯨꯝꯕ ꯃꯆꯥꯁꯤꯐꯥꯎꯗ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯁꯤꯅ ꯁꯨꯃꯥꯏꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯛꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯒꯚꯔꯟꯃꯦꯟꯠꯗ ꯑꯩꯈꯣꯏꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯗꯥꯏꯚꯔꯠ ꯇꯧꯗꯅꯕꯒꯤ ꯍꯥꯏꯕꯗꯤ ꯏꯔꯥꯡꯁꯤ ꯂꯥꯛꯁꯟꯅꯕ ꯅꯠꯇ꯭ꯔꯒ ꯏꯔꯥꯡꯁꯤ ꯐꯍꯟꯅꯕꯒꯤꯗꯃꯛꯇ ꯄꯤꯔꯤꯕ ꯃꯥꯒꯤ ꯂꯩꯔꯤꯕ ꯖꯨꯔꯤꯗꯤꯛꯁꯟꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯣꯏꯅ ꯄꯤꯔꯛꯄ ꯏꯟꯁꯇ꯭ꯔꯛꯁꯟꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯈꯨꯜꯁꯦ ꯐꯖꯅ ꯍꯧꯖꯤꯛꯁꯤ ꯉꯥꯛꯑ ꯂꯩꯔꯤꯅꯦꯕꯀꯣ ꯑꯗꯣ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛꯁꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯂꯥꯏꯕꯛ ꯊꯤꯔꯤꯁꯤ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯀꯝꯃꯨꯅꯤꯇꯤꯗ ꯏꯀꯥꯏꯕ ꯈꯛꯇ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯌꯦꯛꯅꯅ ꯀꯩꯅꯣ ꯇꯧꯅ ꯑꯩꯈꯣꯏꯒꯤ ꯂꯥꯟꯊꯦꯡꯅꯔꯤꯕ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯌꯦꯛꯅꯕ ꯀꯝꯃꯨꯅꯤꯇꯤꯁꯤꯗꯁꯨ ꯃꯣꯏꯒꯤ ꯃꯃꯥꯡꯗꯁꯨ ꯌꯥꯝꯅ ꯑꯆꯧꯕ ꯏꯀꯥꯏꯕ ꯑꯃꯅꯦꯕ ꯁꯤꯁꯦ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯃꯅꯤꯄꯨꯔꯁꯦ ꯃꯐꯝ ꯈꯨꯗꯤꯡꯃꯛ ꯉꯁꯥꯏ ꯇꯥꯃꯣꯁꯨ ꯄꯟꯕꯤꯈꯤꯗꯨꯅꯦ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏꯒꯤ ꯁꯛꯁꯤ ꯀꯔꯤꯅ ꯇꯥꯛꯏꯅꯣ ꯍꯥꯏꯔꯒꯗꯤ ꯁ꯭ꯄꯣꯔꯠꯁ ꯀꯜꯆꯔ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏꯁꯤ ꯏꯟꯗꯤꯌꯥꯁꯤꯗ ꯃꯅꯤꯄꯨꯔ ꯄꯤꯛꯆꯈ꯭ꯔꯕꯁꯨ ꯃꯅꯤꯄꯨꯔ ꯁꯨꯃꯥꯏꯅ ꯇꯧꯋꯦꯅ ꯍꯥꯏꯕ ꯃꯌꯥꯝꯅ ꯑꯩꯈꯣꯏꯁꯤ ꯀꯩꯅꯣ ꯇꯧꯕ ꯑꯃ ꯑꯣꯏꯔꯤꯅꯦꯕ ꯑꯗꯣ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛꯁꯤꯅ ꯇꯁꯦꯡꯅꯔꯒꯗꯤ ꯄꯨꯔꯥ ꯑꯩꯈꯣꯏꯁꯤ ꯋꯥꯏꯜ ꯑꯣꯏꯍꯟꯈ꯭ꯔꯦꯕ ꯃꯣꯏꯅ ꯇꯧꯔꯤꯕ ꯊꯧꯗꯣꯛꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯍꯧꯖꯤꯛ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯊꯣꯛꯏꯕ ꯊꯧꯗꯣꯛꯇꯨꯗ ꯉꯔꯥꯡꯗꯒꯤ ꯑꯩꯈꯣꯏ ꯈꯨꯟ ꯉꯥꯛꯄ ꯚꯤꯂꯦꯖ ꯚꯣꯂunteer ꯈꯪꯗꯦ ꯑꯇꯣꯞꯄ CSO ꯃꯌꯥꯝꯅ ꯀꯧꯈꯠꯇꯅ ꯈꯣꯠꯇꯅ ꯃꯌꯥꯝ ꯑꯃ ꯁꯦꯡꯗꯣꯛꯄꯒꯤ ꯚꯥꯏꯔꯦꯜ ꯆꯠꯄ ꯑꯃꯁꯨ ꯌꯥꯝ ꯀꯟꯅ ꯇꯧꯈꯠꯂꯛꯏ ꯃꯁꯤ ꯆꯠꯂꯤꯕꯁꯤꯗ ꯍꯧꯖꯤꯛ ꯒꯚꯔꯟꯃꯦꯟꯠꯁꯤꯅ ꯃꯈꯣꯏꯕꯨ ꯁꯨꯃꯥꯏꯅ ꯇꯥꯊꯤ ꯇꯧꯑꯣꯏꯅ ꯅꯠꯇ꯭ꯔꯒ ꯁꯨꯃꯥꯏꯅ ꯚꯥꯏꯔꯦꯜ ꯆꯠꯍꯜꯂꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯅꯣꯏꯅ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯀꯣꯜ ꯇꯧ ꯅꯣꯏꯅ ꯍꯪꯕꯒꯤ ꯅꯣꯏ ꯀꯔꯤ ꯔꯥꯏꯠ ꯂꯩ ꯀꯥꯏꯅ ꯍꯥꯏꯕꯒꯤ ꯃꯑꯣꯡ ꯑꯣꯏꯔꯛ ꯇꯥꯔꯒꯗꯤ ꯁꯤꯗꯤ ꯑꯩꯈꯣꯏ ꯁꯣꯏꯅꯀꯤ ꯑꯩꯈꯣꯏ ꯃꯤꯆꯝ ꯃꯌꯥꯝ ꯑꯩꯈꯣꯏ ꯁꯤꯟꯅꯔꯛꯀꯅꯤꯕ ꯁꯤ ꯇꯥꯟꯖꯥꯁꯤ ꯑꯣꯏꯇꯥꯔꯒꯗꯤ ꯇꯧꯔꯤꯕ ꯊꯕꯛꯇꯨ ꯇꯁꯦꯡꯅꯔꯒꯗꯤ ꯉꯁꯤꯃꯛ ꯑꯩꯈꯣꯏ ꯊꯥ 15 ꯐꯥꯅ ꯑꯩꯈꯣꯏ ꯃꯦꯒꯤ ꯇꯥꯡ 3ꯗꯒꯤ 23ꯗꯒꯤ ꯍꯧꯈꯤꯕ ꯏꯔꯥꯡꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤ ꯐꯥꯎꯕꯗ ꯉꯁꯤꯒꯤ ꯌꯥꯎꯔꯤꯕ ꯇꯁꯦꯡꯅ ꯁꯤꯗ ꯆꯣꯡꯉꯤꯕ ꯂꯥꯡꯉꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯍꯦꯃꯖꯤꯠ ꯑꯗꯨꯗꯒꯤꯗꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯃꯥꯡꯈꯤꯕꯗꯨꯒꯤ ꯑꯗꯨꯗꯒꯤꯗꯤ ꯂꯤꯊꯣꯏꯉꯥꯝꯕꯤ ꯇꯤꯖꯤꯗ ꯇꯝꯕ ꯁ꯭ꯀꯨꯜ ꯁꯥꯇ꯭ꯔ ꯃꯌꯥꯝ ꯑꯃ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣ ꯇꯧꯕꯗꯗꯤ ꯃꯥꯡꯈꯤꯕꯒꯤꯅꯦ ꯀꯂꯝ ꯑꯃ ꯀꯣꯠꯂꯒꯗꯤ ꯌꯥꯎꯔꯤꯕ ꯁꯤꯒꯤ ꯆꯣꯡꯉꯤꯕ ꯗꯥꯟꯁ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯁꯨ ꯇꯤꯖꯤꯗ ꯇꯝꯕ ꯁꯥꯇ꯭ꯔ ꯃꯣꯏꯒꯤ ꯈꯪꯅꯕ ꯃꯣꯏꯒꯤ ꯀꯩꯅꯣ ꯌꯥꯎꯔꯝꯒꯅꯤꯕ ꯁꯤꯒꯤꯁꯦ ꯃꯣꯏꯒꯤꯗꯤ ꯀꯔꯤꯝꯇ ꯈꯟꯕꯤꯗ꯭ꯔꯕ꯭ꯔꯥ ꯃꯥꯡꯈ꯭ꯔꯤꯕ ꯃꯤꯁꯤꯡꯗꯨꯒꯤꯗꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯁꯤꯕꯒꯤ ꯍꯧꯖꯤꯛ ꯃꯪꯗ ꯑꯩꯈꯣꯏꯒꯤ ꯃꯩꯐꯧꯗ ꯃꯨꯠꯇꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯅꯔꯤ ꯃꯩꯇꯥꯟ ꯀꯩꯅꯣ ꯇꯧꯗꯕ ꯃꯨꯠꯇꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯅꯔꯤ ꯃꯃꯥ ꯃꯄꯥ ꯍꯧꯖꯤꯛ ꯍꯦꯃꯖꯤꯠꯀ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯂꯤꯊꯣꯏꯉꯥꯝꯕꯤ ꯃꯣꯏꯒꯤ ꯀꯩꯅꯣꯁꯤꯅ ꯏꯃꯨꯡꯗꯨꯅ ꯍꯧꯖꯤꯛ ꯉꯥ ꯍꯦꯟꯗꯅ ꯂꯩꯔꯤꯕꯅꯤ ꯃꯃꯥꯒ ꯀꯩꯅꯣ ꯐꯦꯃꯤꯂꯤ ꯃꯌꯥꯝꯁꯤꯡꯗꯨꯅ ꯑꯗꯨꯅ ꯅꯛꯈ꯭ꯔꯕ ꯖꯒꯥꯁꯤꯗ ꯉꯔꯥꯡ ꯁꯨꯃꯥꯏꯅ ꯃꯃꯥꯡꯗꯁꯨ ꯊꯣꯛꯈꯤꯕ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯊꯧꯗꯣꯛꯇꯨꯗ ꯑꯩꯈꯣই ꯏꯟꯇꯦꯂꯤꯖꯦꯟꯁ ꯐꯦꯜ ꯑꯣꯏꯕꯗꯒꯤ ꯁꯨꯃꯥꯏꯅ ꯇꯧꯅꯦ ꯂꯥꯛꯁꯟꯕ ꯉꯝꯍꯧꯗꯕꯅꯦ ꯍꯥꯏꯔꯦ ꯑꯗꯨ ꯁꯤꯗꯤ ꯌꯥꯝ ꯅꯛꯄ ꯄꯣꯠꯅꯦ ꯍꯥꯏꯕ 64 ꯀꯤꯂꯣꯃꯤꯇꯔ ꯅꯠꯇꯦꯕ ꯁꯤꯗꯤ 0 ꯀꯤꯂꯣꯃꯤꯇꯔꯅꯦꯕ ꯁꯤꯗꯤ ꯁꯨꯃꯥꯏꯅ ꯇꯧ ꯇꯥꯔꯒꯗꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯃꯌꯣꯟꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯔꯕꯥꯟꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯑꯣꯐꯤꯁꯥꯔ ꯃꯌꯥꯝꯁꯤꯡ ꯑꯗꯨꯒ CSO ꯃꯌꯥꯝꯁꯤꯡ ꯑꯗꯨꯒ ꯏꯃꯥ ꯏꯕꯦꯜ ꯃꯌꯥꯝꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯆꯠꯂꯒ ꯃꯐꯝꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯔꯦꯗ ꯖꯣꯟ ꯖꯒꯥꯗ ꯑꯩꯈꯣꯏ ꯏꯝꯐꯥꯜ ꯃꯌꯣꯟꯗ ꯂꯥꯛꯄꯤꯕ CSO ꯃꯌꯥꯝ ꯌꯨꯝ ꯂꯩꯀꯥꯏꯒꯤ ꯑꯗꯨꯒ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯈꯤꯕ ꯃꯌꯥꯝꯗꯣ ꯑꯗꯨ ꯌꯥꯝ ꯀꯟꯅ ꯃꯇꯦꯡ ꯄꯥꯡꯈꯤꯕꯗꯣ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯅ ꯄꯨꯔꯥ ꯐꯥꯒꯤ ꯇꯥꯜꯂꯦꯕ ꯇꯥꯃꯣ ꯉꯔꯥꯡꯒꯤꯁꯤꯅ ꯃꯁꯤ ꯌꯥꯝꯅ ꯀꯩꯅꯣ ꯂꯨꯖꯗꯕ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯀꯩꯅꯣꯅꯦ ꯑꯃ ꯃꯁꯤ ꯌꯥꯝ ꯄꯥꯝꯗꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯁꯤꯗ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯗꯕ ꯃꯤꯗꯤ ꯑꯣꯏꯔꯝꯃꯣꯏ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯃꯁꯤ ꯑꯟꯏꯖꯨꯀꯦꯇꯦꯗ ꯑꯣꯏꯔꯝꯗꯧꯗꯤ ꯃꯥꯟꯗꯦ ꯂꯥꯏꯔꯤꯛ ꯇꯝꯕꯅ ꯌꯥꯝ ꯉꯥꯛꯇ ꯑꯣꯏꯔꯝꯒꯅꯤ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯗꯤ ꯁꯤꯒꯨꯝꯕ ꯇꯥꯟꯖꯥꯁꯤꯗ ꯑꯩꯈꯣꯏꯒꯤ CSO ꯅꯠꯇꯕꯤꯗ ꯁ꯭ꯇꯨꯗꯦꯟ ꯀꯩꯅꯣꯒꯤ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯤꯅꯁꯨ ꯆꯪꯁꯤꯜꯂꯒ ꯃꯁꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯕꯁꯤ ꯃꯁꯤꯗꯤ ꯌꯥꯝ ꯆꯥꯎꯅ ꯊꯤꯗꯣꯛꯄꯤꯕ ꯑꯃ ꯗꯔꯀꯥꯔ ꯑꯣꯏ ꯅꯠꯇ꯭ꯔꯒꯗꯤ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯉꯁꯤ ꯑꯩꯒꯤ ꯈꯨꯜ ꯉꯥꯛꯏꯕ ꯑꯩꯒꯤ ꯖꯒꯥꯗꯨꯗ ꯉꯁꯤ ꯑꯌꯨꯛꯁꯦ ꯑꯩꯈꯣꯏ 14 ꯑꯥꯒꯁꯠꯀꯤꯅꯦꯅ ꯑꯩꯈꯣꯏꯅ ꯉꯁꯤ ꯐꯤꯔꯥꯜ ꯑꯃ ꯆꯤꯡꯈꯠꯅꯅꯕꯒꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯅꯕꯒꯤ ꯂꯩꯔꯤꯕ ꯖꯒꯥꯁꯤꯗ ꯃꯤ ꯈꯔ ꯀꯨꯝꯖꯜꯂꯛꯄꯒꯤ ꯅꯠꯇ꯭ꯔ ꯁꯨꯃꯥꯏꯅ ꯇꯧꯕꯒꯤꯅꯦ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯗꯤ ꯂꯥꯟꯕꯨ ꯉꯥꯛꯅꯤꯡꯉꯛꯇ꯭ꯔꯦꯗ ꯃꯌꯣꯟꯗꯅ ꯁꯨꯃꯥꯏꯅ ꯗꯥꯟꯁ ꯇꯧ ꯂꯩꯔꯒ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯂꯥꯟ ꯉꯥꯛꯇꯣꯏꯅꯣ ꯍꯥꯏꯕ ꯑꯃ ꯑꯩꯈꯣꯏꯗ ꯀꯣꯏꯁꯟ ꯑꯦꯂꯥꯏꯁ ꯇꯧꯕ ꯑꯃ ꯂꯥꯛꯈ꯭ꯔꯦꯕꯀꯣ ꯃꯁꯤꯗꯅꯦꯕ ꯑꯩꯈꯣꯏꯅ ꯐ꯭ꯔꯟ ꯂꯥꯏꯟꯗ ꯂꯩꯔꯨꯕ ꯑꯩꯈꯣꯏꯅ ꯃꯁꯤꯗ ꯀꯃꯥꯏꯅ ꯃꯣꯏꯗ ꯑꯩꯈꯣꯏ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝꯗꯨ ꯄꯤꯒꯗꯣꯏꯅꯣ ꯈꯟꯕ ꯃꯇꯝꯗ ꯑꯗꯨ ꯌꯥꯕ ꯅꯠꯇꯦ ꯁꯣꯝꯅ ꯇꯧꯔꯤꯅꯦ ꯗꯥꯟꯁ ꯇꯧ ꯂꯩꯔꯤꯅꯦ ꯉꯔꯥꯡ ꯀꯩ ꯇꯧ ꯉꯝꯒꯦ ꯑꯩꯈꯣꯏꯒꯤ ꯏꯄꯥꯗꯨꯃ ꯁꯤꯈꯤꯕ ꯃꯇꯝꯗꯗꯤ ꯂꯥꯟꯒꯤ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯁꯤꯈꯤꯕ ꯃꯇꯝꯗꯤ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯆꯣꯡꯕꯗꯨꯕꯨ ꯁ꯭ꯔꯙꯥꯟꯖꯂꯤ ꯇꯧꯒꯗꯕ ꯂꯥꯟꯅ ꯊꯧꯔꯝ ꯇꯧꯒꯗꯕꯗ ꯃꯇꯝ ꯐꯠꯇꯦ ꯂꯣꯏꯁꯟꯖꯦꯅ ꯇꯧꯈꯤ ꯑꯗꯣ ꯁꯤꯗꯅ ꯑꯃꯨꯛ ꯗꯥꯟꯁ ꯇꯧꯈꯠꯂꯦ ꯁꯣꯝꯗꯅ ꯔꯣꯛ ꯇꯧꯁꯜꯂꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ
ꯑꯩꯈꯣꯏꯁꯨ ꯗ꯭ꯌꯨꯇꯤ ꯇꯧꯅꯤꯡꯕ ꯌꯥꯎꯗ꯭ꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯊꯥꯗꯣꯛꯑ ꯆꯠꯈ꯭ꯔꯀꯥꯟꯗ ꯍꯌꯦꯡ ꯑꯣꯟꯊꯣꯛ ꯑꯣꯟꯁꯤꯟ ꯇꯧꯅꯔꯁꯦ ꯍꯥꯏꯖꯤꯜꯂꯛꯑꯦꯕ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯕꯐꯔ ꯖꯣꯟꯗ ꯂꯩꯔꯤꯕ ꯔꯦꯗ ꯖꯣꯟꯗ ꯂꯩꯔꯤꯕ ꯖꯒꯥꯁꯤꯅ ꯑꯔꯕꯟ ꯑꯦꯔꯤꯌꯥꯗ ꯍꯧꯖꯤꯛ ꯁ꯭ꯋꯥꯏꯗ ꯆꯦꯛꯀꯣꯟꯗ ꯑꯣꯏꯒꯦꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯩꯅꯣꯒꯤ ꯁꯤꯒꯤ ꯖꯧꯃꯤ ꯚꯤꯂꯥꯗ ꯑꯣꯏꯒꯦꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯩꯅꯣꯗ ꯁꯤꯒꯤ ꯈꯨꯃꯟ ꯂꯝꯄꯥꯛꯇ ꯂꯩꯔꯤꯕ ꯀꯨꯀꯤꯅ ꯂꯪꯊꯣꯛꯑꯝꯕ ꯌꯨꯝ ꯆꯠꯈꯤꯕ ꯃꯌꯥꯝꯁꯤꯗ ꯑꯩꯈꯣꯏꯁꯨ ꯑꯃꯨꯛ ꯂꯩꯁꯜꯂꯁꯤ ꯑꯗꯨ ꯃꯣꯏ ꯁꯣꯝꯒꯤ ꯕꯖꯥꯔꯔꯣꯝꯗ ꯂꯩꯔꯤꯕ ꯃꯤꯈꯩꯁꯤꯅ ꯑꯩꯈꯣꯏꯅ ꯁꯣꯝꯗ ꯋꯥꯕ ꯃꯌꯥꯝꯁꯦ ꯑꯃꯨꯛ ꯌꯦꯡꯍꯜꯂꯒ ꯑꯃꯨꯛ ꯋꯥꯟ ꯇꯨ ꯆꯦꯟꯖ ꯇꯧꯁꯤ ꯍꯥꯏꯖꯤꯟꯕ ꯌꯥꯎꯁꯜꯂꯛꯑꯦꯕꯀꯣ ꯁꯤꯗꯤ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯗꯕ ꯑꯃ ꯑꯣꯏ ꯑꯗꯨꯅ ꯃꯔꯝꯁꯤꯅ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯗꯤ ꯇꯁꯦꯡꯅ ꯁꯨꯃꯥꯏꯅꯒ ꯐ꯭ꯔꯤꯒ ꯊꯥꯗꯣꯔꯛ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯗꯤ ꯒꯚꯔꯟꯃꯦꯟꯠꯅꯒ ꯇꯧꯁꯤꯜꯂꯕꯖꯥꯠꯂꯒ ꯈꯜꯂꯕꯅꯤ ꯍꯥꯏꯗꯤ ꯏꯔꯥꯡꯁꯤ ꯂꯩꯔꯛꯇ꯭ꯔꯦ ꯀꯥꯏꯅ ꯁꯤꯅꯒ ꯐꯣꯀꯁꯀ ꯇꯧꯍꯜꯂꯒ ꯏꯔꯥꯡ ꯂꯩꯇ꯭ꯔꯦꯅ ꯉꯔꯥꯡ ꯑꯗꯨꯒꯤꯗꯨꯗ ꯀꯩꯅꯣꯗ ꯚꯥꯏꯔꯦꯜ ꯆꯠꯂꯛꯇ꯭ꯔꯒꯗꯤ ꯃꯣꯏ ꯍꯥꯏꯔꯛꯀꯗꯣꯏꯁꯤ ꯀꯩꯅꯣꯗꯨꯗ ꯈꯨꯃꯟ ꯂꯝꯄꯥꯛꯀꯤꯗꯨꯗ ꯉꯔꯥꯡ 13 ꯑꯥꯒꯁꯠꯀꯤ ꯔꯣꯛ ꯀꯟꯁꯔꯠ ꯇꯧꯈꯤꯕꯗꯨꯅ ꯎꯍꯧꯗ꯭ꯔꯣ ꯀꯥꯏꯅ ꯑꯩꯈꯣꯏꯁꯦ ꯑꯣꯏꯅ ꯂꯥꯟꯕꯒꯤ ꯑꯣꯏꯅ ꯎꯍꯜꯂꯛꯀꯗꯧꯔꯦꯕ ꯃꯣꯏꯅ ꯇꯧꯔꯛꯀꯗꯣꯏ ꯐꯤꯕꯝꯁꯦ ꯑꯗꯨꯅ ꯃꯁꯤꯗꯤ ꯑꯩꯗꯤ ꯋꯥꯈꯜꯗꯗꯤ ꯒꯚꯔꯟꯃꯦꯟꯠꯁꯤ ꯇꯁꯦꯡꯅ ꯒꯚꯔꯟꯃꯦꯟꯠꯁꯤ ꯂꯩ ꯍꯥꯏꯔꯕꯅꯤꯅ ꯒꯚꯔꯟꯃꯦꯟꯠꯁꯤ ꯂꯩꯔꯤ ꯍꯥꯏꯗꯨ ꯁꯨꯝ ꯍꯥꯏ ꯑꯗꯨꯒ ꯀꯩꯁꯨ ꯅꯠꯇꯕ ꯑꯁꯤ ꯏꯝꯐꯥꯜ ꯋꯦꯁꯀꯤ DC ꯀꯩꯅꯣ SP ꯑꯃꯅꯁꯨ ꯑꯗꯨꯝ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯌꯥꯕ ꯄꯣꯠꯅꯤ ꯉꯔꯥꯡꯒꯤꯗꯨꯗꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒ ꯂꯥꯏꯒꯤ ꯊꯧꯔꯝꯗꯨ ꯂꯩꯍꯠꯀ ꯇꯝꯈ꯭ꯔꯦ ꯑꯊꯧꯕ ꯃꯌꯥꯝꯁꯤꯡꯗꯨꯒꯤ ꯉꯝꯖꯕ ꯃꯥꯏ ꯀꯠꯐꯝ ꯊꯣꯛꯄ ꯀꯠꯈ꯭ꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯁꯤ ꯇꯧꯔꯛꯀꯗꯧꯔꯦꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯂꯩꯔꯤꯕ ꯃꯌꯥꯝ ꯃꯣꯏꯒꯤ ꯁ꯭ꯄꯣꯟꯁꯔ ꯇꯧꯔꯤꯕ ꯑꯣꯔꯒꯅꯥꯏꯖ ꯇꯧꯔꯤꯕ ꯑꯝꯐꯥ ꯍꯥꯏꯕ ꯃꯥꯜꯂꯦꯀꯣ ꯃꯣꯏꯒꯤꯗꯣ ꯑꯗꯨꯅ ꯑꯣꯏꯔꯒꯁꯨ ꯅꯠꯇ꯭ꯔꯒꯅ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯔ ꯁꯤꯗꯤ ꯁꯨꯃꯥꯏꯅ ꯀꯩꯅꯣ ꯍꯦꯟꯖꯜꯂꯦ ꯑꯩꯈꯣꯏ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯗꯦ ꯍꯥꯏꯔꯒꯁꯨ ꯌꯥꯏ ꯍꯥꯏꯕꯅꯦꯗ ꯑꯗꯣ ꯀꯩꯁꯨ ꯅꯠꯇꯕ ट्रैफिक पॉइंट अमदा कंगला पात लेरिबा ट्रैफिक पॉइंट जे ईस्ट वेस्ट साउथ नॉर्थ एना लेरिसि मी अमना कंट्रोल तौरिनेबा मी लेरक्तन हुजिदि कनो नबो ट्रैफिक कनो लाइन बु सिग्नल पिर तमु चनराबनेबको सिदि याम लाय हाइबनेदा खुलमा कोमना अखोइना बदो फोटो नु उबसिन गवर्नमेंट कैदोबगी मोय बिजिल तौ पजन मॉनिटर तौरगा तौबा याबा पोने हाइबानेदा सुमाना तौगदो बय तारगदि अखोइ लांगा ओइगेबा अखोइ खुलमा ओइगेबा अखोइ कुमधरकेबा मयोंद लेबिरिबा मयाम सि चोंगि खोलिबा ममा मपा सिंग नु थाबिरोबा अखोइ मयाइ नुआइ नु लेगेबा ngasibu manungda akhoi dharma karma gine na tawgodo thabak thorong tinjal laimni adudi sen tanga do khoi sen talakri bani adudagi di lau chahi magi suraga charaga phau khitang hapobu chaga do je pungsing naina tawga duty chalaga khoi ji phau kanu tori bani tamo ma sama khangi ni hangta akhoi gi laiba tawduk tu da khangi nga tang ni tamo na akhoi gi kyam wabi akhoi loi kanu tawbi ma tan mating pang bi ma tan skum mayam la ringa sida sidi taseng naraga di yamna kanu tawbugi mafam dare masi yam nuaite tawbodo अतोप अतोप हजिक इरांग लेरिबा बांग्लादेश की बाहर बजे युथ मयाम सिन पुंचलाब मतुंग हजिक से थुगारा मत युथ सिन अतेम जे माने उलिनेबा अखोइदि कराइद नो बंग सिजे काय चखरगेबा काय चखरगेबा कसुमत बददि अम तौबैद मक्तदि अदुन फारे हजिक काय चखरगेबा हंगनिनेबा सिंतोनो यारदि सिंतोनो जेति याइने अखोइजि साइगे एकता कनो म ओइगे बाजार गुंदा ओइगेरा नत्र युथि कनो म ओइगेबा खोजिकता सिदि याम हेमलेबा हजिकति तसेंग नरगदि लो खुरे हेबा बोगदा नंग कई ड्यूटी चनिंग दबि नंग नासलरे हाइदे हाइबग दमक अखोइदि लेकाइ दो अखोइ पनिशमेंट पिरिबने बो अखोइगिदि नंग असि ड्यूटी लाक्तो म करिगि दमक तो नैना अखोइदि माउंट पनिशमेंट पिरिबनेबा अदुदि सिदि उलिबा थबक थौरम मयाम जिदि डिस्को तौदना सि लैमाजे अखोइजु या पामे नाउ बखोट पलांग मजे पांग वजाने ख्वाइदगि पाम मिजे आइ ओरम वदान खले तामो आइ इम्फाल वेस्ट की सोम जागे करिगिनो रगा इरमदम मणिपुर आर्टिस्ट एसोसिएशन इमागी कांबु लीला पार्टी जा आइ गुदिं लीला को वे येंग मिने बइजे मी पुन यादब मिने बइजो लीला थोरम या पाम मिने येंग एम पलीला फला पाम मिने बा ओ ओरगा दुसु यो थोगा पैसा कनोगा अखोइ तारोगिनोगा ताचिले लेइ मतमदा ओजागी कतो लीला पैसा जिबु तोइने कोमन बि पैसा सही मु सोरपु याविन बइ लीला जि पाम बइदा हरा को दुमति पाम मिने बखोइजे अदु सिदि ओजिकि मतम सिगि हम सानादे हाबनेदा अदु मी सामा तौगदो बातोन तो मी याखैदा लाइगे थोरमने हरगा मी कुथरा लेइ नाम तरो कलरगा तरो अस्ति लोइसन जिको सक्कदो बोदा अस्ति बोदि इसे सक्नद्र मतमजिदा सिदि याम हेमले अदुना मणिपुर दे स्ट्रॉंग होइना लेरिबा सिविल सोसाइटी मयाम जिंग अदु स्टूडेंट ऑर्गेनाइजेशन मयाम जिंगजना सि याम स्ट्रॉलिंग कंदे तवम थोइ अदुगा होजिकि नि इबखोलि बसिंगे कदाइ देन ममा मपा यावरग मसि मुइ खदनि सेदोप नतबा ममाइ कर खुजलग नतबा पोरा ओपनली तोरग मसि आइगि साना समाइ तोखिबजे आइनि वारौदबनि मियाम लेबा कि समाइ तोगदमनि इरांग कलि कि समाइ तोगदमनि का हाबसे आइदि मसि सेदोनि नतग लेकाइ खुनि तांथोपियो लेकाइ दुगि होइना ꯃꯁꯤ ꯋꯥꯐꯝꯁꯤ ꯃꯥ ꯌꯥꯝ ꯃꯇꯝꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯃ ꯊꯝꯃꯛꯏ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯌꯥꯕꯁꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯃꯥꯟꯅꯗꯕ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯗ ꯌꯥꯝꯅ ꯀꯟꯇ꯭ꯔꯥꯗꯤꯛ ꯑꯃꯈꯛ ꯑꯣꯏꯕ꯭ꯔꯥ ꯑꯗꯨꯒ ꯃꯃꯥꯡꯗ ꯄꯟꯖꯈꯤꯕ ꯑꯗꯨꯃꯥꯏꯅ ꯃꯍꯥꯛꯁꯦ ꯑꯦꯁ ꯑ ꯔꯤꯄ꯭ꯔꯦꯖꯦꯟꯇꯦꯇꯤꯚ ꯑꯣꯐ ꯗꯤ ꯒꯚꯔꯟꯃꯦꯟꯠ ꯃꯥꯒꯤ ꯔꯣꯜ ꯑꯦꯟ ꯗ ꯁꯦꯟꯇꯔꯒꯤꯁꯦ ꯃꯁꯤ ꯃꯥꯒꯤ ꯀꯩꯅꯣꯁꯤꯗ ꯃꯥꯅ ꯄꯤꯔꯤꯕ ꯃꯥꯒꯤ ꯄꯥꯎꯖꯦꯜ ꯍꯥꯏꯇꯥꯔꯦ ꯁ꯭ꯇꯦꯠꯃꯦꯟꯁꯦ ꯀꯃꯥꯏꯅ ꯔꯤꯐ꯭ꯂꯦꯛ ꯇꯧꯏ ꯑꯣꯏꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯒ ꯑꯩꯈꯣꯏꯅ ꯀꯔꯝꯍꯥꯏꯅ ꯌꯦꯡꯕ ꯌꯥꯏ ꯑꯣꯖꯥ तसेंना हजिक लेरिबा अनौबा मा अखोइगी मणिपुरगी गवर्नर कनो सिल्लीजिदी तसेंना अखोइगी मणिपुरदा लेरिबा सिचुएशन जिदी माना हाना कनोदा असमदा नत्रग और नागालैंड लेरबा माइ स्टेट तुगी लोइनमु लागा लेइबा गातंदनि सिदी
ꯃꯥꯅ ꯆꯠꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯁꯤꯃ ꯂꯥꯛꯑꯅꯤ ꯍꯥꯏꯕꯗꯨꯗꯤ ꯑꯗꯨꯝ ꯃꯥ ꯑꯗꯨꯝ ꯈꯪꯉꯒ ꯂꯥꯛꯑꯦ ꯉꯁꯤꯃꯛ ꯑꯩꯈꯣꯏ ꯑꯗꯨꯝ ꯉꯁꯤ ꯇꯣꯄꯤꯛꯁꯤꯗ ꯔꯣꯛ ꯀꯟꯁꯔꯠ ꯑꯣꯟ ꯀꯩꯅꯣ 13 ꯑꯥꯒꯁꯀ ꯍꯥꯏꯕꯁꯤꯗ ꯑꯩꯈꯣꯏꯁꯨ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯇꯧꯔ ꯑꯗꯨꯝ ꯂꯥꯛꯄꯅꯤꯅ ꯍꯥꯏꯐꯦꯠꯇꯪ ꯁꯤꯃꯗꯤ ꯄꯣꯏꯟ ꯍꯥꯏꯕ ꯌꯥꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃꯗꯤ ꯑꯗꯨꯝ ꯂꯥꯛꯄꯅꯤꯅ ꯒꯕꯔꯅꯔꯒꯤꯁꯨ ꯃꯥꯒꯤꯁꯨ ꯑꯩ ꯁꯤ ꯃꯅꯤꯄꯨꯔ ꯆꯠꯂꯒꯗꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯃꯥꯏꯁꯦ ꯀꯩꯅꯣꯃꯗꯤ ꯁꯣꯏꯅ ꯂꯩꯔꯝꯒꯅꯤꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛ ꯑꯗꯨ ꯒꯚꯔꯟꯃꯦꯟꯠꯒꯤꯁꯨ ꯂꯩꯔꯤꯕ ꯑꯗꯨ ꯆꯤꯡ ꯇꯝ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏ ꯀꯣꯃ꯭ꯌꯨꯅꯤꯇꯤ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯤꯒꯤ ꯃꯥꯒꯤꯁꯨ ꯂꯣꯏꯅ ꯑꯗꯨꯝ ꯃꯥꯒꯤ ꯍꯥꯟꯅ ꯄꯥꯐꯝ ꯊꯣꯛꯄ ꯑꯃꯗꯤ ꯃꯥꯗꯤ ꯈꯔ ꯄꯥꯔꯝꯗꯣꯏꯅꯤ ꯑꯗꯨ ꯉꯔꯥꯡꯒꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯌꯥꯝꯅ ꯆꯥꯎꯅ ꯇꯧꯔꯒ ꯉꯔꯥꯡꯒꯤ ꯑꯩꯈꯣꯏ ꯕꯤ ꯇꯤ ꯀꯦꯟꯗ꯭ꯔꯤꯗ ꯉꯔꯥꯡꯁꯤꯒ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯊꯪꯒꯥꯜ ꯑꯗꯨꯗꯩꯗꯤ ꯕꯤ ꯇꯤ ꯀꯦꯟꯗ꯭ꯔꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯐꯥꯁꯤ ꯇꯧꯈꯤꯕ ꯃꯐꯝꯗ ꯃꯥꯅ ꯉꯔꯥꯡꯒ ꯂꯩ ꯀꯠꯄꯗꯣ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯇꯁꯦꯡꯅ ꯑꯗꯨꯝ ꯎꯏ ꯎꯕꯁꯤꯗ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯃꯥꯅ ꯀꯜꯂꯤꯕ ꯀꯩꯅꯣꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯃꯥ ꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯐꯝꯗꯤ ꯉꯁꯥꯏ ꯇꯥꯃꯣꯅ ꯃꯔꯤꯛ ꯆꯨꯝꯅ ꯂꯩꯈꯤꯕ ꯁꯨꯃꯥꯏ ꯇꯧꯈꯤꯕ ꯍꯥꯏꯕꯗꯤ ꯃꯥ ꯑꯗꯨꯒꯤ ꯀꯥꯡꯂꯣꯟꯗꯨꯗꯤ ꯃꯥ ꯈꯪꯕꯗꯤ ꯈꯪꯉꯝꯈꯤꯔꯣꯏ ꯑꯗꯨꯒ ꯍꯥꯟꯅ ꯑꯩꯈꯣꯏꯁꯦ ꯁꯨꯃꯥꯏꯅ ꯏꯟꯗꯤꯌꯥꯒꯤ ꯀꯩꯅꯣꯇꯔ ꯀꯩꯅꯣ ꯆꯟꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯁꯦ ꯍꯥꯟꯅ ꯂꯩꯖꯔꯝꯕ ꯀꯩꯅꯣꯅꯤ ꯅꯤꯡꯊꯧꯄꯥꯜ ꯂꯩꯖꯔꯝꯕ ꯄꯣꯠꯅꯤ ꯍꯥꯏꯕ ꯑꯃꯗꯤ ꯃꯥ ꯆꯥꯎꯔꯥꯛꯄ ꯑꯃꯗꯤ ꯈꯪꯉꯝꯕꯗꯤ ꯌꯥꯏ ꯑꯗꯨꯒ ꯇꯧꯕꯇꯕꯨ ꯍꯧꯖꯤꯛ ꯃꯥꯅ ꯄꯤꯔꯛꯏꯕ ꯏꯪꯀꯤꯠꯇꯨꯁꯨ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯌꯨꯅꯤꯇꯤ ꯑꯃ ꯑꯣꯏꯕ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯕꯁꯤ ꯌꯨꯅꯤꯇꯤꯗꯤ ꯑꯣꯏꯕ ꯗꯔꯀꯥꯔ ꯑꯣꯏꯕꯕꯨꯗꯤ ꯑꯗꯨ ꯑꯣꯏꯕꯁꯤꯗ ꯑꯣꯏꯌꯣ ꯍꯥꯏꯕꯁꯤꯗ ꯃꯥꯅꯁꯨ ꯂꯥꯛꯏꯕ ꯑꯩꯈꯣꯏ ꯒꯚꯔꯅꯔꯗꯨꯅ ꯑꯩꯈꯣꯏꯗ ꯌꯨꯅꯤꯇꯤ ꯑꯣꯏꯒꯗꯕꯅꯤ ꯃꯅꯤꯄꯨꯔꯗ ꯁꯨꯃꯥꯏꯅ ꯂꯩꯔꯤꯁꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯁꯦ ꯑꯩꯈꯣꯏꯗ ꯄꯤꯔꯤꯕ ꯊꯤꯜꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯤꯡ ꯂꯧꯁꯟꯐꯝ ꯈꯪꯗꯕꯁꯤꯅꯦꯕ ꯌꯥꯝ ꯂꯨꯔꯤꯁꯦ ꯂꯨꯕ ꯍꯥꯏꯕꯨ ꯍꯧꯖꯤꯛ ꯉꯔꯥꯡꯒꯤ ꯇꯧꯔꯤꯕ ꯊꯧꯗꯣꯛꯇꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯑꯗꯨꯒꯤ ꯌꯥꯝ ꯀꯟꯅ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯀꯩꯅꯣꯗꯨꯗ ꯑꯩꯅ ꯇꯆ ꯇꯧꯗ꯭ꯔꯒꯁꯨ ꯑꯩꯒꯤ ꯀꯩꯅꯣꯗꯨꯗ ꯑꯣꯄꯦꯅꯤꯡ ꯉꯁꯥꯏ ꯈꯤꯇꯪ ꯋꯥ ꯂꯧꯕꯗꯣ ꯑꯩꯗꯨ ꯁꯝꯖꯤꯟꯖꯔꯒꯦ ꯃꯇꯝꯁꯨ ꯂꯣꯏꯗꯧꯔꯕꯅꯤ나 ꯑꯩꯈꯣꯏꯅ ꯉꯥꯛꯏꯕ ꯈꯨꯜꯁꯦ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯁꯤꯡꯗꯥ ꯀꯔꯥꯡꯕꯟ ꯄꯥꯔꯠ 1ꯗ ꯂꯩꯔꯤꯁꯦ 167 ꯍꯥꯎꯁ ꯍꯣꯜꯅꯦꯕꯀꯣ ꯑꯗꯣ ꯄꯣꯄꯨꯂꯦꯁꯟꯁꯦ 469네ꯕ ꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄꯣꯄꯨꯂꯦꯁꯟꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯄ꯭ꯔꯣꯄꯔꯇꯤꯒꯤ ꯃꯌꯥꯝꯁꯤꯒ ꯂꯣꯏ ꯌꯣꯟꯊꯣꯛꯑꯝꯕꯗꯅꯦ ꯉꯁꯤ ꯑꯩꯈꯣꯏꯅ ꯗꯤꯕꯦꯠ ꯇꯧꯅꯔꯤꯕ ꯁꯤꯒꯤ ꯇꯣꯄꯤꯛ ꯇꯧꯔꯤꯕꯁꯤꯒꯤ ꯌꯨꯝꯁꯤꯒꯤꯅꯦ ꯃꯃꯟꯕꯨ ꯐꯪꯉꯣꯏꯕ ꯁꯤꯅꯦꯅ ꯌꯥꯝꯅꯤꯕ ꯑꯩꯈꯣꯏꯅ ꯉꯥꯛꯏꯗꯨꯗꯤ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗꯤ ꯑꯩꯈꯣꯏꯗꯤ ꯃꯌꯥꯝꯅ VIP ꯂꯥꯏꯟꯗ ꯊꯛꯏꯕ ꯏꯁꯤꯡ ꯁꯤꯡꯗꯥꯗ ꯃꯜꯇꯤꯄꯔꯄꯁ ꯗꯥꯝ ꯂꯩꯕ ꯏꯁꯤꯡꯁꯤꯗ ꯀꯨꯀꯤꯁꯤꯡꯅ ꯍꯨ ꯊꯥꯗꯗꯅꯕꯒꯤ ꯑꯗꯨꯒ VIP ꯂꯥꯏꯟꯗ ꯍꯨ ꯊꯥꯗꯔꯝꯗꯅꯕꯒꯤ ꯄꯣꯏꯖꯟ ꯊꯥꯗꯔꯝꯗꯅꯕꯒꯤꯗꯃꯛꯇ ꯉꯥꯛꯑꯒ ꯑꯩꯈꯣꯏꯅ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏ ꯈꯨꯟꯁꯤꯗꯤ ꯀꯩꯁꯨ ꯅꯠꯇ꯭ꯔꯦꯕ ꯑꯩꯈꯣꯏꯅ ꯉꯥꯛꯏꯁꯤꯗꯤꯅꯦ ꯌꯥꯝ ꯃꯖꯥꯅꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯁꯤ ꯏꯝꯐꯥꯜ ꯃꯅꯨꯡꯗ ꯂꯩꯔꯤꯁꯤ ꯁꯤ ꯄꯨꯔꯥ ꯉꯥꯛꯏꯅꯦꯕ ꯑꯩꯈꯣꯏ ꯉꯥꯛꯏꯁꯦ ꯑꯗꯨꯗ ꯃꯣꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯁꯤꯜꯂꯛꯑꯕꯅꯤꯅ ꯑꯩꯈꯣꯏꯗꯗꯤ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝ ꯐꯥꯎꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯂꯩꯀꯥꯏꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯦ ꯇꯥꯃꯣꯏꯅ ꯂꯥꯛꯄꯗꯁꯨ ꯎꯕꯤꯔꯝꯒꯅꯤ ꯆꯟꯗꯣꯟ ꯂꯩꯁꯥꯟ ꯑꯃꯒ ꯂꯩꯔꯝꯒꯅꯤ ꯐꯤ ꯀꯩꯅꯣ ꯁꯦꯠꯇ꯭ꯔꯤꯕꯅꯤ ꯑꯗꯨꯗꯤ ꯑꯩꯒꯤ ꯂꯩꯀꯥꯏꯒꯤ ꯏꯆꯦ ꯏꯆꯜ ꯃꯌꯥꯝꯁꯤꯡꯁꯦ ꯉꯁꯤ ꯐꯥꯎꯕꯗ ꯈꯣꯡꯒ꯭ꯔꯥꯎ ꯃꯈꯣꯏꯅ ꯐꯖꯅ ꯂꯨꯄꯥ 1,400 1,300 ꯑꯣꯏꯒꯦꯔꯥ ꯖꯤꯟ ꯄꯦꯟ ꯈꯪꯗꯦ ꯂꯩꯔꯝꯕ ꯃꯌꯥꯝ ꯂꯩ ꯍꯧꯖꯤꯛꯐꯥꯎ ꯉꯁꯤꯐꯥꯎ ꯁꯦꯠꯇ꯭ꯔꯤꯕꯅꯤ ꯐꯣꯟꯁꯤꯐꯥꯎꯗ ꯆꯨꯝꯅ ꯄꯥꯏꯔꯒ ꯋꯥꯔꯤ ꯁꯥꯔꯒ ꯍꯜꯂꯣ ꯍꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯆꯠꯄ ꯉꯝꯗ꯭ꯔꯤꯕꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯉꯁꯥꯏ ꯃꯃꯥꯡꯗ ꯑꯩꯅ ꯄꯟꯖꯈꯤꯕ ꯃꯁꯛ ꯈꯪꯉꯦꯅ ꯑꯩꯈꯣꯏ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯃꯌꯥꯝꯁꯤꯡꯅ ꯐꯥꯔꯒ ꯁꯨꯃꯥꯏꯅ ꯁꯦꯡꯇꯣꯛꯂꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯁꯨꯝ ꯁꯦꯡꯇꯣꯛꯂꯤꯕꯁꯤꯡꯁꯦ ꯃꯃꯥ ꯃꯄꯥꯁꯤꯡꯁꯨ ꯂꯣꯏꯅ ꯈꯪꯕ ꯌꯥꯔꯝꯃꯅꯤ ꯂꯩꯀꯥꯏꯗꯨꯁꯨ ꯈꯪꯉꯝꯃꯅꯤ ꯃꯥꯒꯤ ꯃꯆꯥꯅꯤ ꯍꯥꯏꯕꯁꯦ ꯈꯪꯕ ꯍꯧꯅꯔꯝꯃꯅꯤꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯂꯩꯀꯥꯏꯗꯨꯅꯁꯨ ꯇꯥꯟꯊꯣꯛꯄꯤꯈꯣꯕ ꯃꯣꯏꯗꯣ ꯂꯩꯔꯅꯣꯅ ꯇꯥꯟꯊꯣꯛꯍꯟꯁꯦꯕ ꯑꯗꯨꯀꯥꯟꯗꯨꯗ ꯈꯪꯒꯗꯕꯅꯤ ꯈꯣꯡꯒ꯭ꯔꯥꯎ ꯁꯦꯠꯄ ꯃꯆꯥꯁꯨ ꯍꯟꯊꯔꯛꯀꯅꯤ ꯊꯦꯛꯈꯣꯏ ꯅꯥꯈꯣꯏ ꯆꯠꯄꯗꯨꯁꯨ ꯍꯟꯊꯔꯛꯀꯅꯤ ꯑꯗꯨ ꯅꯨꯄꯥ ꯃꯌꯥꯝꯁꯤꯡꯁꯤꯁꯨ ꯍꯧꯖꯤꯛꯄꯨ ꯅꯨꯄꯤ ꯀꯣꯏꯅꯤꯡꯕꯒꯤ ꯃꯇꯝꯂꯣ ꯑꯩꯒꯤ ꯍꯧꯖꯤꯛ ꯏꯆꯥ ꯅꯨꯄꯥ ꯉꯥꯛꯇ 3ꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯃꯣꯏ ꯀꯔꯤ ꯃꯣꯏꯁꯨ ꯀꯣꯏꯍꯟꯕ ꯌꯥꯏꯅ ꯆꯠꯍꯟꯕ ꯌꯥꯏ ꯉꯥꯎꯍꯟꯕ ꯌꯥꯏꯅ ꯁꯤꯍꯧꯗ꯭ꯔꯗꯤ ꯀꯣꯟꯅ ꯀꯣꯏꯕ ꯀꯌꯥꯅꯣ ꯀꯣꯏꯕ ꯌꯥꯏꯕ ꯀꯣꯏꯅ ꯂꯥꯡꯕ ꯌꯥꯏꯕ ꯑꯗꯨꯗꯤ ꯅꯠꯇꯕꯤꯗ ꯉꯁꯥꯏ ꯃꯦꯗꯥꯝꯅ ꯍꯥꯏꯈꯤꯕꯗꯣ ꯃꯆꯥ ꯐꯔꯒꯅ ꯃꯄꯥꯒꯤ ꯐꯠꯇ꯭ꯔꯒꯅ ꯃꯃꯥꯒꯤ ꯗꯥꯏꯇ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯂꯩꯔꯤꯕ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯀꯥꯎꯕ ꯇꯧꯋꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯍꯟꯗꯛꯀꯤ ꯂꯥꯟ ꯀꯟꯈ꯭ꯔꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯉꯔꯥꯡ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝꯁꯤꯡꯗꯣ ꯁꯤꯈꯤꯕ ꯑꯊꯧꯕꯤ ꯃꯌꯥꯝ ꯂꯩꯈꯤꯗꯕ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯑꯗꯨꯒꯤ ꯃꯔꯛꯇ ꯋꯥꯔꯤꯉꯩ ꯃꯔꯛꯇ ꯌꯥꯝꯅ ꯀꯔꯐ꯭ꯌꯨ ꯅꯨꯡꯐ꯭ꯌꯨ ꯂꯩꯗꯅ ꯃꯐꯝ ꯈꯨꯗꯤꯡ ꯆꯠꯂꯒ ꯔꯤꯂꯤꯐ ꯀꯦꯝꯞ ꯆꯠꯂꯒ ꯄꯣꯠ ꯆꯩ ꯈꯔ ꯍꯥꯞꯈꯤꯕ ꯃꯌꯥꯝꯁꯤꯡꯗꯣ ꯌꯥꯎꯔꯝꯃꯤꯕ ꯍꯧꯖꯤꯛ ꯌꯥꯝ ꯀꯟꯅ ꯀꯩꯅꯣ ꯔꯣꯜ ꯂꯧꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯗꯣ ꯃꯗꯨ ꯂꯩꯀꯥꯏꯗꯨꯗ ꯃꯤꯅꯒ ꯀꯩꯅꯣ ꯁꯨꯃꯥꯏꯅ ꯇꯧꯕꯤꯕꯗ ꯃꯗꯨ ꯊꯣꯡꯒ ꯂꯣꯟꯁꯤꯜꯂꯒ ꯁꯦꯟꯒꯥꯏ ꯊꯨꯝꯒꯥꯏꯒ ꯍꯥꯞꯄꯝꯒꯗꯧꯕ ꯂꯩꯕꯥꯛꯀꯤ ꯈꯟꯗꯕ ꯃꯁꯥꯒꯤ ꯏꯃꯨꯡꯗ ꯈꯟꯕ ꯃꯤ ꯈꯛꯇ ꯑꯣꯏꯔꯝꯒꯗꯧꯕ ꯃꯥꯜꯂꯦꯕ ꯁꯨꯝꯕꯁꯤ ꯑꯗꯨꯅ ꯈꯪ ꯇꯥꯔꯒꯗꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯩꯅ ꯃꯌꯥꯝ ꯑꯩ ꯈꯣꯡ ꯍꯥꯏꯖꯔꯤꯁꯤꯅꯤ ꯈꯨꯜ ꯉꯥꯛꯄ ꯃꯌꯥꯝꯁꯤꯡꯅ ꯐꯥꯕꯤꯔꯤꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝꯁꯤꯡꯗꯣ ꯑꯗꯨ ꯃꯌꯥꯝꯁꯤꯡꯅ ꯈꯪꯕꯤꯔꯤꯕ ꯂꯩꯇꯥꯔꯒꯗꯤ ꯂꯩꯀꯥꯏ ꯍꯥꯏꯗꯣꯛꯄꯤꯌꯨ ꯑꯗꯨ ꯂꯩꯀꯥꯏꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯄꯤꯌꯨ ꯑꯩꯈꯣꯏꯒꯤꯅ ꯅꯣꯡꯃ ꯉꯁꯤ ꯗ꯭ꯌꯨꯇꯤ ꯂꯥꯛꯍꯧꯗꯕꯒꯤꯗꯃꯛꯇꯗꯤ ꯑꯦꯕ꯭ꯔꯤ ꯁꯟꯗꯦ ꯈꯨꯗꯤꯡꯒꯤ ꯃꯤꯇꯤꯡ ꯇꯧꯔꯒ ꯑꯩꯈꯣꯏ ꯃꯥ ꯄꯅꯤꯁꯃꯦꯟ ꯄꯤꯔꯤꯕꯅꯤ ꯀꯔꯤꯒꯤ ꯗ꯭ꯌꯨꯇꯤ ꯂꯥꯛꯇ꯭ꯔꯤꯕꯅꯣ ꯍꯥꯏꯅ ꯄꯤꯔꯤꯕꯅꯤ ꯑꯗꯨꯒꯨꯝꯕꯗꯗꯤ ꯑꯩꯈꯣꯏꯅ ꯄꯅꯤꯁꯃꯦꯟ ꯄꯤꯕ ꯉꯝꯃꯒ ꯉꯔꯥꯡꯒꯤ ꯊꯣꯛꯏꯕ ꯅꯤꯛꯈꯥꯏꯔꯤꯕ ꯆꯣꯡꯒꯥꯏꯔꯤꯕ ꯌꯣꯡ ꯃꯥꯟꯕ ꯃꯌꯥꯝꯁꯤꯡꯗꯨꯗꯤ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯂꯩꯕꯥꯛ ꯉꯥꯛꯀꯗꯣꯏꯅꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯑꯩꯈꯣꯏ ꯈꯨꯠꯁꯤꯡꯗ ꯂꯩꯔꯤꯕ ꯑꯗꯨꯝ ꯀꯗꯥꯡ ꯄꯥꯔꯠ 1 ꯀꯗꯥꯡ ꯄꯥꯔꯠ 2 ꯆꯤꯡꯒꯣꯡ ꯐꯌꯦꯡ ꯁꯤꯡꯗꯥ ꯂꯣꯏ ꯊꯥꯗꯣꯛꯑꯒ ꯁꯤꯟꯇꯣꯛꯅꯔꯁꯨ ꯌꯥꯔꯒꯅ ꯁꯤ ꯑꯩꯈꯣꯏ ꯁꯤꯅꯤ ꯌꯥꯝ ꯀꯟꯅ ꯍꯥꯏꯅꯤꯡꯉꯤꯁꯦ
और गवर्नमेंट ने यारगदी मॉनिटर फन तौबियो एफआईआर तौबा है तौगे है नते तौए फारे गायबदो नै बियोसिने होय निना अदु नत्रगदि अखोजि पंगाय यायनो खोजुजे डबल ब्रेक सिंगल ब्रेक लाइसेंस दा बांग 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 का इरांग सागल ब्राइना माया कुचेन मुचेल बि अम पक्जे सिम सिकुम तौनिंद्रे बखोदि हुजि पीस लांगना गवर्नमेंट सिलि बजिदा गवर्नमेंट तौरिबो पोचे होजु नुंगाय जरिनेबा सिंगा तम्याद लेबा खोइ थबक सुद्रदि कमाय चादैनो मयोंद काखलगा खोइ इंजांग नपि ललोइति तौर सानबा गातंदनि अदु मयाम से गवर्नमेंट लौखल पिरिबा स्टेप सिगा होय याम नुआय अदुगा स्कुम्बा कंसर्न नोसन लीला फला सी याम सिति क्या आई याम लीला कुमै याम पाममिनी अदुबो टाइमिंग सिन ने पाम दवै वानी आई साइ जरि दामोय दो ओ योलगो दे लीला तबो मिनी आई नाइ जरि दो अदु आई वाखलदा वॉलंटियर मोइना खोइना उजरिबा याम होन उरबनेना गवर्नमेंट दी याम होरमगनि मी मयामला थादो थमबनेना दुमदु मुन्ना सेक्शनना कनो तौबियो अदुगा मणिपुर से होजि थोरि बिरांग सिदा मिखा पोंदनबगी लान ngamnanabagi अदु माइ पाननब तौमिनसि अदुगा माइ थीनबगी दमक्तदि अमोना सिबिरकनु अमोना सु तौबिरकनु अदुगा वॉलंटियर मोइना खुलंगापो मोइना खोइना मयाम सि मौसिनजरे नुंगाइजदे हाइबो वाफम जि भाई ngasi टॉपिक तमजन नुंगाइजदे वाफम मैम थम एरोबगी जाबो बिदलाक थके ओजा थमोइदगी थोलकपा साउनिंगबा पेनदबे वाफम मैम हम सोजान थम्बिग्रा जा हुजिसे लानसे लोइद्री अदुना लानसे खौरकपदगी हुजि अखोगी खुलंगापसिंगना अखोगी यूथसिंगना नहारोलसिंगना लौरगा लाकपा रोलसे याम चावी लानसे लोइद्री हुजिकसु अदुना अखोई मखा ताबददु करी अनसर्टेन ओइबा करम मयोंदा लाकदुनि से तुम हाइबा ngamdaba potni कोइ नुमै काफर लेप्रे तरोगा दुम लेप्से कापसे लेसिनि खरा नेमे तरोगा दुम तौरैसिनि दुना दाइते से याम लैरि लानसे लोइद्री हाइबा तारे अना अरोइबगी ओइना यूथसिंगदा नहारोलसिंगदा करी वफम थम्बि हुजिकसे लानजे लोइद्रिबनेना अखोइगी इम्फाल मयोंदगी नत्रगना अखोइ डिस्ट्रिक्ट वाइज तगी ओरगजु अखोइना कनोरम साउथ जोन दा हरगना अखोइ पलेन दा लोइरबनी अदुगा सोमगी माइकै दा हरगना अखोइ मोइरांग दा लोइरबनी अदु अवांग दा हरगना सेंमाइ दा लोइरे अदुगा सोमगी कनो दा हरगना यांगम पुपी दा लोइरे बाजार मयोन साइ जिगक्तनी अदुना यारिङै दि अखोइगी लैरिबा यूथ मयाम सिंगसिना आइना करिगुम कोइनिंगबा चनिंगबा कोनिंगबा लैरगु चा ग्लास थोंमिनिंगबा लैरगु जिदु बाजार मनों होटल मयाम फमदना कनो कॉफी नो बिथक्तना दुम कनो रेस्टोरेंट मयाम दुम लैरगा दुम फैमिली मयाम साबा याम फम फम लोइ लैर मातंदनी अदुम मदु चा ग्लास अमदा अदुम मदु दा फमगा अखोइगी लैकाई की मयाम की कनो तो जुम सपोर्ट तौबिबा अदुगा अखोइगी खुलंगाचरी बखोइ जुम मोरली सपोर्ट पिबा अखोइना खंगदम उदब लैरगा जु मयोंदरे अखंगबा मयाम लैबने मोइदे सजेशन पिबिरगा नोइ स्माइ तौदु स्माइ अखोइ एडवाइस अफो पिबिरा अखोइ खुल फजन लाक्सगे अदुगा मफम मफमदा अखोइदा टेंशन ओइननबगी हाइदि मफम अदुदा संगुबदगी फागरे अदुदा तौगरे हाइबगी टेंशन सुगमजि लाहिन बिदनबा ममा मपा ओइबिसिंग अदुगा लैरिबा आइगी इसाइसु इसाइनाउ मयाम इचेचल मयाम सिंगजु कोइबा याबा मतम हाइबा मजु लैरे अदुगा कनो तौबजि खितंग तोपिरो अदुगा रील्स दा अखोइगी मोबाइल दा ngale amma thag ngale basum bagi pije adugi ngale phani amma se pejo mu ut adu khungra mu se adu ma to biro noi ne to bo matam da bajar mayon sai da leriba mayam jing to bo matam da akoi lawai da leriba chingya da le buffer zone da leriba ai gi sai nau mayam ichali se mayam lei jo mo je to ge to wi mo ek to wi ma to khoi mi wa toi ni mi wa la ba khoi lan ji bera lei doi ni adu no bera lei ta na ba je government ma tha sa da na ba aduga volunteer mayam jing ma tha sa da na ba di laibiri ba manipur da leriba khoi gi youth mayam jing asina hoji hainari ba mayam jing asida fajana gyan ta biraga akoi de gi noi ne एजुकेट होइबो गातंदनी लाइक लाइसु फजना तमो गातंदनी ममा मपा ऑफिसर मयाम जिंगी लोइनम कनो तो गातंदनी अदुना लाइक तमो मतमदा सोसाइटी की ओइबो पोट अमदि याहौद्रबरा हाइबदो आई मदुमने एम साउ हंगनी अदुना मरम ओरकांदा खुलंगाको मोइना आइना गांगीबो सखिबो मयाम दिरा खोइ नोइना तोरपो मोंगदना खोइ पेलक्तबगी आइना ngasi खोन याम कना थाबनी अदुना मरम ओरकांदा होजिक थोक्तनबगी लालोइद्रिबनेना सप्पजिम लेपिरो कोइबजिम लेपिरो सेंमाइ लानबिरनु यांगा पुपी लांबिरनु मोरांग यंबिरुनु सेंद्रा यंबिरुनु लैरि लैबा कनोजुम गार्डन जिंग जु यारगा दिसि जु क्लोज तोक्सन बिरो नत्रगा दिसुम हेंगलकिनी हेंगलपुदु मलम मोरगांदा स्माइली थोक्तनबगी जे ngarang थोगिबा तौदोदुना अमोना मतंगी 2025 सिदा लाक्तनबो ओएनबीओ हाइबजे गाय कोलिबा इसोरजै खुरुमजबगा लोइनना लानसि पुन्ना माइपामिना ओइमिनजी हैना थमजै